Ahanbamagtada iraicha singi mafamda Manipur Mahiroi singi apan balup MSU gi makaidagi ikai khumnaba utsabaga donena ikok nonjari adungai ing kumja lising amga samapan marfu haibdi 1980s ta irai pak iramdam asidagi mirai bak chami top singbu maramdamda halhan khigadabni haiduna MSU na luchingduna Manipur miyang alonena changsilakiba foreign national issue haibadi foreigners issue asida matam aduda yama saklaba athoba ani Huidrom Lokendra amasung posamang premananda anina thawai na pontha piki hariba mahari luchingba anina thawai na pontha piki ba numit 13 April 17 April asibu MSU na lepak miyang roina sahi khudingi mikap thopa numit haibadi realization day haiduna ngasi phawda sahi khudingi pangthotuna lakli Liba sahi 2024 asigi su lakadawriba 17 April Wednesday numit asida nipuga marirak suba realization day pagthok charagani Langhoy chalakni yitna bami tomna tamti bami hata ay khoy buhatoni hariba numit asida haunabi matung ina Pisum singa masada lairiba mahiroi athauba singi ningsing khubamda Manipur miyamna mahiroi khunaga loina laisu katlaba matungda DMU campus thangmai banda laiba MSU mayai loisang lairiba mafam asida Manipur miyangi oiba warep lawba yaba apunba mafam amasu pangthok sagadawri Sinpang kuding magta sinpang biniba iresya singna saruk yabiyu amasu Manipur gilaymay dagi mitop singbu halan kinaba amasu yelhaumi sing kanamagi khongjang asida adom saruk yabiyu haiduna MSU gi makai dagi nolokna paujal pijari like kidraba athoba aribu ikai khumnabu utpo oina numit asida makhal amatagi kumai harau natrakandana khoigi entertainment oiba thabak sing lepak miyam na pangthok pidanaba amuka hana lepak miyagi mafam na MSU na ningsingjari